ꯑꯍꯥꯟꯕꯗ ꯏꯁꯣꯔꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯂꯤ ꯑꯗꯨꯒ ꯁꯤꯒꯨꯝꯂꯕ ꯑꯁꯥꯕ ꯃꯇꯝ ꯑꯁꯤ ꯂꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯄꯤꯕꯤꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯆꯔꯆꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯨꯆꯤꯡꯕꯁꯤꯡ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯅꯣꯂꯨꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯍꯥꯏꯗꯣꯛꯇ꯭ꯔꯤꯉꯩꯗ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯖꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯂꯣꯏꯁꯟꯁꯤ ꯅꯨꯡꯁꯤꯗꯧ ꯌꯥꯝꯊꯠꯂꯕ ꯏꯄꯥ ꯏꯁꯣꯔ ꯅꯥꯕꯨ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯏꯕꯨꯡꯉꯣꯅꯥꯛꯀꯤ ꯑꯍꯤꯡꯕ ꯋꯥꯍꯩ ꯅꯆꯥꯅ ꯍꯥꯏꯗꯣꯛꯅꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯖꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯅꯆꯥꯒꯤ ꯄꯨꯟꯁꯤꯗ ꯑꯃꯁꯨꯡ ꯇꯥꯒꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗ ꯕꯣꯔꯒꯤ ꯃꯁꯛ ꯑꯣꯏꯁꯅꯨ ꯑꯃꯁꯨꯡ ꯍꯦꯟꯅ ꯊꯋꯥꯏꯒꯤ ꯃꯤꯠ ꯄꯥꯡꯕ ꯉꯝꯕ ꯑꯗꯨꯒꯨꯝꯂꯕ ꯑꯍꯤꯡꯕ ꯋꯥꯍꯩ ꯑꯗꯨ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕ ꯊꯥꯒꯠꯆꯕ ꯈꯨꯗꯤꯡꯃꯛ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗꯅꯤ ꯑꯥꯃꯦꯟ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯁꯨꯃꯥꯏꯅ ꯏꯁꯣꯔꯒꯤ ꯑꯍꯤꯡꯕ ꯋꯥꯍꯩ ꯍꯥꯏꯗꯣꯛꯅꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯖꯕꯁꯦ ꯇꯁꯦꯡꯅꯃꯛ ꯏꯁꯣꯔꯅ ꯄꯥꯡꯕꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯍꯥꯏꯗꯣꯛꯆꯅꯤꯡꯉꯤ ꯃꯔꯝꯗꯤ ꯏꯁꯣꯔꯒꯤ ꯄꯥꯡꯕꯤꯕ ꯃꯍꯥꯛꯀꯤ ꯊꯕꯛꯇꯣ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯏꯗꯣꯛꯆꯅꯤꯡꯉꯤ ꯃꯔꯝꯗꯤ ꯑꯩ ꯉꯔꯥꯡꯁꯦ ꯀꯩ ꯍꯥꯏꯅꯤ ꯈ꯭ꯋꯥꯡ ꯅꯥꯃꯟꯈꯤꯗꯅꯀꯣ ꯑꯩ ꯂꯦꯞꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯗꯦ ꯑꯗꯨꯅ ꯆꯥꯛ ꯐꯥꯎꯕ ꯊꯣꯡ ꯂꯣꯏꯕ ꯈꯤꯇꯪ ꯂꯣꯏꯔꯝꯃꯒ ꯑꯩ ꯇꯨꯝꯃꯒ ꯂꯩꯕꯅꯦ ꯑꯗꯣ ꯑꯩ ꯉꯝꯃꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯏꯟꯆꯥꯔꯖꯇꯁꯨ ꯑꯩ ꯍꯥꯏꯗꯣꯛꯎꯔꯕꯅꯤ ꯑꯗꯨꯕꯨ ꯀꯩ ꯍꯥꯏꯅꯤ ꯏꯁꯣꯔꯅ ꯁꯣꯏꯗꯅꯗꯤ ꯄꯥꯡꯕꯤꯒꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯜꯂꯒ ꯑꯩ ꯊꯧꯔꯥꯡꯗꯤ ꯑꯗꯨꯝ ꯇꯧꯔꯦ ꯉꯔꯥꯡꯁꯦ ꯑꯗꯣ ꯇꯧꯔꯒ ꯕꯣꯔꯁꯨ ꯌꯥꯝ ꯐꯪꯉꯦ ꯏꯁꯥꯅ ꯊꯧꯔꯥꯡ ꯇꯧꯖꯕ ꯃꯇꯝꯗ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯁꯨ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯏꯗꯣꯛꯆꯅꯤꯡꯉꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯁꯣꯔꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯃꯥꯅ ꯊꯧꯔꯥꯡ ꯇꯧꯕꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯊꯤꯍꯟꯕ ꯉꯝꯍꯟꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯩꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯏꯍꯥꯟ ꯍꯥꯟꯅ ꯍꯥꯏꯗꯣꯛꯆꯅꯤꯡꯕꯗꯣ ꯑꯣꯏꯔꯦ ꯑꯗꯣ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯖꯔꯛꯄ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯄꯥꯎꯒꯤ ꯊꯤꯝ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯒꯤ ꯄꯨꯛꯅꯤꯡꯗ ꯂꯥꯡꯇꯛꯅꯕ ꯇꯧꯔꯅꯨ ꯍꯥꯏꯅ ꯍꯧꯖꯤꯛꯇꯒꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯂꯥꯡꯇꯛꯅꯕꯗꯣ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯇꯧꯔꯅꯨ ꯍꯥꯏꯕꯁꯦ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯊꯝꯖꯩ ꯑꯁꯤ ꯀꯔꯝꯕ ꯃꯇꯥꯡꯗꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣই ꯊꯥꯖꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯕꯥꯏꯕꯜꯁꯤꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯃꯌꯥꯝ ꯂꯩ ꯋꯥꯍꯩꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯀꯩ ꯍꯥꯏꯅꯤ ꯃꯔꯨꯑꯣꯏꯗꯕ ꯑꯃꯈꯛꯐꯥꯎ ꯌꯥꯎꯗꯦ ꯂꯣꯏ ꯃꯔꯨꯑꯣꯏꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯣꯏꯈ꯭ꯔꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯑꯩꯅ ꯈꯪꯖꯕ ꯑꯩꯒꯤ ꯀꯩ ꯍꯥꯏꯅꯤ ꯊꯋꯥꯏꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯁꯨ ꯁꯤꯌꯔ ꯇꯧꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏ ꯃꯩꯍꯧꯔꯣꯟ ꯄꯟꯗꯨꯞ 95ꯒꯤ ꯄꯗ 12ꯗꯒꯤꯅ 19 ꯐꯥꯎꯕ ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯇꯧꯒꯅꯤ ꯑꯗꯣ ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩ ꯂꯣꯏꯅꯗꯤ ꯄꯥꯊꯣꯛꯆꯔꯣꯏ ꯑꯗꯨꯝ ꯃꯇꯦꯛ ꯃꯇꯦꯛ ꯄꯥꯊꯣꯛꯆꯒꯦ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯃꯩꯍꯧꯔꯣꯟ ꯄꯟꯗꯨꯞ 94ꯗꯒꯤꯁꯨ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯈꯪꯕ ꯉꯝꯒꯅꯤ ꯑꯗꯩꯗꯤ 90ꯗꯁꯨ ꯐꯖꯅ ꯄꯥꯔꯒꯗꯤ ꯖꯣꯁꯦꯐꯀꯤ ꯋꯥꯔꯤꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯖꯣꯁꯦꯐꯁꯦ ꯃꯥꯒꯤ ꯄꯨꯟꯁꯤ ꯀꯃꯥꯏꯅ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯃꯥ ꯀꯃꯥꯏꯅ ꯂꯣꯏꯁꯤꯟꯈꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯣ ꯑꯩ ꯇꯦꯜꯂꯞꯅ ꯃꯌꯥꯝꯗ ꯍꯧꯗꯣꯛ ꯑꯣꯏꯅ ꯍꯥꯏꯗꯣꯛꯆꯒꯦ ꯃꯔꯝꯗꯤ ꯖꯣꯁꯦꯐꯀꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯈꯣꯏ ꯖꯥꯀꯣꯕꯅ ꯄꯣꯛꯄ ꯃꯆꯤꯟ ꯃꯅꯥꯎ 12ꯒꯤ ꯃꯅꯨꯡꯗ ꯃꯥꯁꯦ ꯑꯃꯅꯤ ꯑꯗꯨꯒ ꯖꯥꯀꯣꯕꯀꯤ ꯅꯨꯄꯤ ꯑꯅꯤ ꯁꯨꯏ ꯔꯤꯌꯥ ꯑꯃꯁꯨꯡ ꯔꯥꯆꯦꯜ ꯑꯗꯨꯒ ꯃꯥꯁꯦ ꯔꯥꯆꯦꯜꯒꯤ ꯃꯆꯥꯅꯤ ꯃꯥꯒ ꯖꯣꯁꯦꯐꯀ ꯕꯦꯟꯖꯥꯃꯤꯟꯒꯁꯦ ꯔꯥꯆꯦꯜꯅ ꯄꯣꯛꯄꯅꯤ ꯑꯗꯨꯒ ꯂꯤꯌꯥꯅ ꯄꯣꯛꯄ ꯃꯆꯥ 10 ꯑꯃꯁꯨ ꯂꯩ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯖꯥꯀꯣꯕꯀꯤ ꯄꯨꯟꯁꯤꯁꯦ ꯃꯥꯁꯦ ꯀꯩ ꯍꯥꯏꯅꯤ ꯃꯄꯥꯅ ꯑꯍꯜ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯄꯣꯛꯆꯕꯒꯤ ꯃꯔꯝꯅ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯑꯗꯨꯒꯤ ꯃꯔꯝꯅ ꯃꯥꯁꯦ ꯀꯩ ꯍꯥꯏꯅꯤ ꯃꯄꯥꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯁꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯃꯆꯥꯁꯤꯡ ꯑꯇꯩꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅ ꯇꯧꯕꯁꯦ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯨꯅ ꯐꯥꯎꯕ ꯈꯪꯉꯦꯕ ꯑꯗꯨꯒꯤ ꯃꯔꯝꯅ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯀꯜꯂꯛꯄ ꯖꯦꯡꯊꯤꯕ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯕꯅꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯨꯅ ꯑꯗꯣ ꯂꯩꯕ ꯃꯇꯝꯗꯨꯗ ꯃꯥꯅ ꯀꯜꯂꯛꯄ ꯃꯔꯛꯇꯨꯒ ꯑꯃꯨꯛ ꯃꯥꯅ ꯃꯪꯕ ꯃꯪ ꯑꯅꯤꯈꯛꯁꯨ ꯂꯩ ꯑꯗꯨꯒꯤ ꯃꯪ ꯑꯅꯤꯁꯦ ꯂꯤꯔꯨꯕ ꯃꯇꯝꯗꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥꯁꯦ ꯅꯨꯡꯁꯤꯗꯕ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗꯣ ꯀꯜꯂꯛꯄ ꯖꯦꯡꯊꯤꯕꯁꯤꯡꯗꯨꯒꯤ ꯃꯐꯝꯗꯒꯤ ꯀꯔꯝꯍꯥꯏꯅ ꯏꯁꯣꯔꯅ ꯃꯥꯕꯨ ꯊꯥꯡꯒꯠꯄꯤꯒꯦ ꯍꯥꯏꯕꯁꯦ ꯑꯗꯨꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯃꯌꯥꯝꯗ ꯈꯪꯍꯟꯖꯅꯤꯡꯕꯗꯣ ꯑꯣꯏ ꯃꯔꯝꯗꯤ ꯖꯥꯀꯣꯕꯁꯦ ꯃꯆꯤꯟ ꯃꯅꯥꯎ 12ꯒꯤ ꯃꯅꯨꯡꯗ ꯃꯥꯁꯦ 12 ꯁꯨꯕꯅꯤ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯏꯁꯣꯔꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥ ꯑꯅꯥ ꯀꯌꯥꯗꯁꯨ ꯃꯥꯕꯨ ꯊꯥꯗꯣꯛꯄꯤꯈꯤꯗꯦ ꯑꯗꯨꯒꯨꯝꯗꯨꯅ ꯉꯁꯤꯁꯨ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯃꯁ꯭ꯌꯥ ꯀꯌꯥ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯕ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯒꯤ ꯁꯔꯃꯣꯟꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯕ ꯌꯥꯕꯗꯨꯅꯤ ꯑꯗꯣ ꯑꯩꯅ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯅꯤꯡꯕꯗꯣ ꯖꯣꯁꯦꯐꯀꯤ ꯅꯨꯡꯁꯤꯕ ꯑꯗꯩꯗꯤ ꯖꯥꯀꯣꯕꯀꯤ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯂꯣꯏꯕ ꯅꯥꯏ ꯂꯣꯏꯅ ꯂꯩ ꯂꯣꯏꯕꯒꯤ ꯃꯇꯝ ꯂꯩ ꯑꯗꯨꯕꯨ ngasi nang aigi punsidasu akoi masen nungsinaba magi thagol tawba nongma soidana loigani akoi aroiba numi lakani adubu ngasi akoi ngasi khakta natana akoi gi hokraba matamda amadi lakada matamda amadi hokraba mirol kya da loina khiba mapu ibungo isor akoi bu kari mapu ibungo Jesu Christa adudi kayani ngarang su ngasi su hobji su lomba naidana akoi ga dum loina laigani aduga akoina tayangpan thadok do chakra matunda su lomba naida matamdu fawba loina bigada ba isor dore aduni akoi gi nungda ngasi man leibi ba aduna akoi gi punsida
ꯑꯩꯈꯣꯏꯅ ꯇꯧꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯏꯕꯨꯡꯉꯣ ꯃꯉꯣꯟꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯁꯥ ꯈꯨꯗꯤꯡꯃꯛ ꯊꯝꯃꯒ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯍꯧꯕꯗ ꯍꯥꯏꯗꯣꯛꯆꯅꯤꯡꯕꯗꯣ ꯑꯣꯏ ꯑꯁꯤꯒꯤ ꯄꯣꯏꯟꯠꯁꯤꯡꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯅ ꯑꯍꯥꯟꯕ ꯄꯣꯏꯟꯠ ꯑꯩꯅ ꯊꯝꯖꯕꯁꯦ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯨꯗ ꯐꯤꯖꯣꯜ ꯄꯤꯕꯤꯕꯗꯣ ꯑꯗꯨ ꯃꯇꯥꯡꯗ ꯑꯩꯅ ꯑꯍꯥꯟꯕ ꯄꯣꯏꯟꯠ ꯊꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤꯗ ꯖꯥꯀꯣꯕꯅ ꯀꯩ ꯍꯥꯏꯅꯤ इजराइल लेबाक मकोइना मतमदुदा हाइरिबा जाकोबकी पुंसीसे मासे अहल ओइसलागले अदुगैगी माना मचासिंगजु लोइना सावरे अदुबु मागी मतमदुगा लेपाकतुदा चक्तांगबा मतोय अदुगी चक्तांगबाजे थोबा मतमदा कोइगी कयानी चावा थकपाजे वारकपगी मरमदा मागी मचानुपा 10 दुदा हाइबा तारे मकोइना ngसाइगी इजिप्ट लेपाकतगी चलागा मकोइगी चारना बसिनजाकसे लौरुना बायना मपासिना मकोइदे हाइबने मतमसिदा मागी मचानुपासिंजिना पोसेसे मोइ लेबा चले चटपा मतमसिगा कय हाइनी ngसाइगी चटलिबा मत चटलागा मकोइ मफमदा जौरे जौरा मतमदा फावबदा मकोइना मागी कइरोसे जोसेफ से उ मतमदा मकोइना हेक्ता आइगी इचिल लाउदुना मकोइना खंगबा ngamदेबा अदुबु जोसेफ नदी मकोइगी मचिन मलाउसिंदो हेक उबा मतमदा अससिदे आइगी सिनाउदुना मोइना माना खंगबा ngami अदुगा उबा मतमदुगा मागी थमोइदा अस मोइसिंगसिना आइगोना मतमदा तौगिबदो आइना माना निंगसिंगिदे अदुगी महुता निंगसिंगबगी महुता मचिन मलाउसिंदो उबा मतमदा मा थमोइदा नुक्सिबा फावरगा माना वादु ngamबा फावबा ngamदना लेथोगा कप्पगी मतंग याव अदुरा ताकपदे अखोइगी पुंसीदा ngasi जोसेफना मागी थमोइदा मांगी नुक्सिबदो कदाइदगी लाकपदा सेंगे ईश्वरदी नुक्सिबने अदुमाइना माना हौख्रबा अखोइगी ममांगदा सरमोनदा अखोइना ताकि लाइफतबदी हौख्रबा मतंगी थबकसिंदो निंगसिंगलगा अखोइबु नुंगायहंदबा अमा मतो मैम फावले अदुबु जाकोबकी पुंसीदादी जोसेफकी पुंसीदादी माना हौख्रबा मतंगी मसिमनाउसिंगना माबु ओटपीबा नैबीबा अदैदी माबु जोंदोकपीबदा माना निंगसंदे अदुगी महुता मसिमनाउसिंगदो हेक उबा मतमदा मा थमोइदा नुक्सिबा फावरग मा कप्पने अदुमाइना अखोइगी पुंसीदा ngasi ईश्वरना अदुकी मते नुंसी हाइबसिने इना अखोइगी सिनाउसिंगदा ngasi इना हाइजनिंगबासे मरमदी ईश्वरगी नुंसीबदो मांगोदा जोसेफकी फमदे लेरमदबा तारगदी मासु हे उबदा साउनिंगबा नत्रगना लमन खुमनिंगबा मैम फावरगबय अदु मा फावगिदे मरमदी मांगोदा नुंसीबदो मरांग कायना लेय अदुना मागी पुंसीदा माना अवाना क्या लेबा ओरगसु मागी हिरम खुदिमक्तदी माइ पागा फजना हराउन इंथना लेबी अदु लेबा मतमदुदा मोगी मसिमनाउसिंगदो लापा मतमदुगा माना केदौरी मसिमनाउसिंगदोगा अखोइना पदा कुरि थोइदा उबदो मखोइ खुदिंगदा महागना अहानबा मखोइ खुदिंगदा महागना अहनबा फिजोल पिरमी अदुबु बेंजामिनददी महागना लुपा सकेल 400 फी मरोल 5 पिरमी असिगा अखोइना मेक सेनो फंगबसे मसिन मनाउ सिंगदुदा माना खुदोल पीबा हौरे मखोइदा फी अहनबा पी अदुबु मागी मनाउ नुपा हेक मामागा पोकमिनाबा बेंजामिन अदुदुदी मांगोदा सकेल 400 की फी मरोल 5 पिरमी मखोइदगी सरुक मरी हेलेबा अदुगा अदुमाइना मागी पुंसीदा अखोइ मयाम्बा सिंगदुदा पीखिबा पोचै मागी खुदोलदो अदुदो मसिंग कया खंगनो अदुगैदी करी नो हाइबगी चपचाबिदो मंगोदा उथोक्ते अदुबु बेंजामिनदा पीबा मतमददी मसिंग खंगी अदुगा लुपा कयागी करी क्याम जामना ताबा पोनो हाइबदुसु चांगदो ओनबा ngame अदुमाइना ngasi तायंगपालसिदा ईश्वर थाजबा मसासिंगसु थाजदबा सिंगसु ngasi मागी नुक्सी थौजालना ngasi पुरबकसे हिंगिबने अखोइना न्यू टेस्टामेंटदा उबा फंगबसे धर्म चेनबा अमसुंग पाप चेनबा सिंग अनिगी मतकदा ईश्वरदा चबाराना नुक्सी थौजाल उपिबा थबकसिंग खरा लै अदु करी नो हाइबा तारगदी अखोइगी नोंग सुबा मतम नुक्सा साबा मतम अखोइगी उननबा पालिबा मिट सिगुम्बा सिंग ईश्वरदा चांगदमदाबिबन अदुमाइना ईश्वरना हाइरिबा ngसाइगी मचिमनाउ 10 दुदा पीखिबा खुदोल सिंगदो कयानी मखोइदा खुदोल सिंगदो फंगी अदुगा बेंजामिनना फंगबा मतंददी सरुकतो हेले बसे कोरा कांगी ममल जुगा अदुमाइना ngasi तायंगपालसिदा अखोइ लेजबा तारगसु अखोइना ngसाइ संक्रमेंटगी मतंदा हाइबदो तायंगपालसिदा अखोइ लेजरगसु अखोइ तायंगपानबगी ओइबदो नत्ते हाइबदो अदुमाइना अखोइगी इथक्ता लेरिबा ब्लेसिंग सिदी तायंगपानबसिदगी हेंतो पाथोंना लै हाइबसे आइना अहानबा पॉइंट सिदा थमजनिंगबदो ओइ अदुगा अनिसुबदा कमाइना हाइगे बदना नखोइ लंबी लमखांगदा खना सैनबा तौगनु आइना जोसेफना माइ मचिमनाउसिंदो हाइ अदुगी मतांगदसु आइना अनिसुबा पॉइंट थामे मरुदी करिनो हाइ मतमदा अखोइ मियोइ बसे तौगलेबा मरमदी जोसेफना हाना उयेबा मरमदी ngसाइगी मोइना मचिमनाउसिंदो तौरिबा मयामसिंदो निंगसेंगागा ngसाइगी माना हराउ हराउना मोइदा
kay haini pochai sing da pira kholaga tawna ma oi thadok pire thadok ko matam duga chalo chalo ai sum thadok te ba amuka mana paume le ma simana sing duga adu su magi makha tha ba mi sing da te magi matak thong ba sing duga ni mana paume le se maramdi jengu na koi lambi da chatpa matam da khana chai na ba tawgana taw ba se ka bai koi mioi ba se tawgal le ba akoi mioi ba se kay haini isa na isa gi ral ja janing da ba nang na tawai ba le taw ni tra se chope ne natra da sumai taw ba si taw ni natra se hauji kari to e su ba se ba am tawgal la tar adu ba sing do Joseph na hana ui soidana tawgane ba se adu khangba gi maram na mana kamaina haira ke matam da jam nungsina mana akoi gi keno da haibani masiga pada nifu manga gi manga se kayai adubu nakoi haujik di pukning da langtak na ba toruraganu aduga aibu mafam sida yonthok pirakbagi damak nasara nasabu saujaba tawganu maram di taibang punsi kanana ba nakoi gi mang thana isor aibu thabirak labane kanam da mana maral si gi de adugi mauta mana hagana isor gi matik mangal supire aduga masin manau singduna akoi moi masen maral sina ga da ba amana amna tai na ga da ba thabak sing da ma hana ka thale aduni nungsi bai se aduni ekoi na su gasi isor gi nungsi ba se kamaina khange amatam da ekoi na mabu khangu banate isor na hana ekoi bu nungsi biraga ekoi na mabu nungsi ba khangu ne adumaina jakob ki punsi da mai masan ba mayam poi ekoi ngasi thaja kra ekoi snau sing ba da so thaja ba mayam ekoi le ba ya adubu marak sing du dagi ngasai gi jakob na joseph ta hena thawai na khoida ja ba do adumaina nangai su isor gi mieng da isor masa mang na khoida ja bisa to oi brai ba je koi sana wang homi na se maramdi ekoi gi punsi da koi na kwai ni pam jaga da ba se kai noi ba tanda isor gi mieng da isor na kwai da gi khoida ja ba aduga ai isa na isa uthaga sabgi mauta atop pasing na hena khoida ja ba pam ja ba bisa to koi oi ba je isor gi pam ba ne aduna makoi gi mafam da makoi masen phau ba do maral sidana gi da mana ihana na hai ba wai sing je masim nau sing da hai aduga makoi je amuka mana moi da phajana bujai bi bane adu maina ngasi nang ai gi punsi sina su ai koi amana amagi ason ba asoi ba area da ai koi namthana ba natana karma mong ka toroga di hena semgot pa yaga ni hai ba gi wakhalon do Joseph pum ne koi leiminaraga ai koi mang thana phajana ai koi gi thogal sakhat mina si hai ba jai na ni suba point da ai koi haining ba do ore aduga aroi ba gi ahum suba point se ga kamaina hai ga ba tam da ai pele jacob na ai sidringai mamang da mahaki masak urna ba ai soidana chatpa taye ahum suba point da na asigi matang siga aina haining ba se jacob ki punsi je matam se da ma se ahal loire makok pok na hore makhwang gol duki mati ma hanu re ba tar so laba matam ni adubu magi punsi da baca tara duna laaga magi sara thangna pore adugai ma se kayai ni harau harau mukoi je soi ngamna jauraga mai posai sing du ubana ma harau bana te posai sing du ubana suma soi dan harau ngani adubu mana kwai dagi matum marang pho ho dana mafam marang khang dana mana ngauja badu digar matam da rai danda Joseph hingli na ta bu matam siga ne adui ma khale as Joseph se hingli na ta bu matam se ma se aduki matik kai ni Jacob se na harau ba se ma ngam khai leitre aduga mana khale ai soi dana chatkani ai le hingi ngai se amuk tang oi ai isa gi mai thong ugani se ni ma hai se matam siga aina igi ngasi isnau sing da aina haining badi Jacob na ugadori ba magi masanu pa Joseph adugai gi magi thamoi da harau jari ba punamak sing do ai koi da su soi da harau ba lai gani adu mai mana tari pau do koi da thon man da ko harau gani adubu nangai di kwai dagi amuka aina haining badi Joseph na mapa da su ma aduki badi uningi mana su uba phangna bagi akoi gi khawrang badu uba phangna ba hona jaba matam da ma kai do ge ba matam da mana masana pa amaka phajal laga thamau bani kaina ayo matam da ma se masimna tara lakpa siga noi mapalam na posai pura sacha gro adubu amakak di thamau se ne ba kaina ri nangi kaino na sa kari noi je masin thiba lamit mi yeng wala ko mi ra na ta brai ba se khangani aduga nang soidra noi gi na naw ama lei ri ba se nang pura ga lau adu matam da noi thadok kane jewu ma se soidana la aning bagi khawrang ba se mari sai gi leipak amada kaya di chaura ba leipak do ma se kaino oina pala ga leiri ningthau gi ek mathang da ma se adu maina mana thadok na heka chatpa duri magi kaino tok da bari na ko da mana purang pa jana na bagi lambi sin bada masim nau tara ri abaga thamore adu ma purang pa madam da thadok kani ana mana hai gi adu sabchana thadu I adu ga masim nau kwai tomba Benjamin do pure purang pa matam siga jo amuka koina u phangani du ga so kamai tau ga matam da Benjamin je purang pa matam da makoi je sakle na chokon sami ni adu gi sakle na sami na matam da di kamai tau aduki mati kaya ini Joseph ki thamoi je harau bura su marang khang dre aduga ma se kaya ini mafam marang khang da batana tana mana masim nau sing dugi marakta kaya ini
मागी पिजरीबा सरुकसिंदुगी बेंजामिन जे माना अतुकी मतिक हापी को अदुगा मबुक्ता थना पेना पिजरे पिजबा खतना अरोइबदा माना बेंजामिन जे उबदा माना नुंगसिबनगेदना मंगासमदा कोलगा चुपगा माकपी अदो ngasai Jacob na su magi macam apa uturai kan mama tanda ma ai han loi rei sepang ngamoroi ne sole ne kai ma kau thokre loi na ai amtang ju ai u wasa kan ai ma chaptara khalla ga lepe ado lepa ga mana chana na bagi thorang to ado mai na ngasi ai koi church lai bai koi sinau sina su Jacob ki punsina Joseph adu ki pati khorang na ujaning ba du mai na ngasi Joseph ki punsi normal loi ki Abraham ki punsi loi ki Noah ki punsi loi ki nangai ki punsi su normal loi ki ni adubu loiba lai roi daba ngasi su hayeng su lakada matam da su lomba nai daba matam da su mang la roi daba ai gi mapu ibunga Jesus Christa isor do ai koina kaya gi pati khorang na ujaning ba ge ai ba sai na isnau sing da buka so ina hanging ba do ai maram di ngasi akoina isor gi maithong jeng jage ma ga loina na lei jage ai ba tara ga di akoina kadai kadai chala su koina thiyo phangaroi phangani kar matam da ibunga ba ke wai se koina jeng jaba matam da akoina isor gi maithong do ujabane aduna ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯧꯔꯥꯡꯖꯕ ꯄꯨꯟꯁꯤꯗꯣ ꯑꯩꯅ ꯉꯁꯥꯏꯒꯤ ꯖꯥꯀꯣꯕꯅ ꯃꯆꯥꯅꯨꯄꯥ ꯖꯣꯁꯦꯐꯄꯨ ꯎꯖꯅꯤꯡꯕꯒꯤ ꯈꯧꯔꯥꯡꯕ ꯃꯉꯣꯟꯗ ꯂꯩꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅꯁꯨ ꯉꯁꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯎꯗ꯭ꯔꯗꯤ ꯉꯥꯎꯕ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏ ꯑꯣꯏꯃꯤꯟꯅꯁꯦꯕ ꯉꯁꯤꯒꯤ ꯁꯔꯃꯟꯁꯤꯗꯒꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯏꯆꯤꯟꯅꯥꯎꯁꯤꯡꯗꯣꯀꯣ ꯃꯔꯝꯗꯤ ꯖꯥꯀꯣꯕꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯅ ꯃꯆꯥꯅꯨꯄꯥ ꯎꯅꯤꯡꯕꯒꯤ ꯈꯧꯔꯥꯡꯕ ꯂꯩ ꯖꯣꯁꯦꯐꯅꯁꯨ ꯃꯥꯒꯤ ꯃꯄꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯎꯅꯤꯡꯕꯒꯤ ꯈꯧꯔꯥꯡꯕ ꯂꯩ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯃꯥꯒ ꯑꯃꯠꯇ ꯑꯣꯏꯅ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯥ ꯕꯦꯟꯖꯥꯃꯤꯟꯗꯨ ꯎꯕ ꯃꯇꯝꯗ ꯃꯥꯅ ꯃꯌꯥꯝꯕꯁꯤꯡꯗꯨꯗꯒꯤ ꯍꯦꯟꯅ ꯁꯔꯨꯛ ꯍꯦꯟꯅ ꯃꯉꯣꯟꯗ ꯈꯨꯗꯣꯜ ꯇꯧꯈꯤꯕ ꯑꯗꯨꯃꯥꯏꯅ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯗꯁꯨ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯑꯅꯤꯡꯕꯁꯦ ꯇꯧꯍꯧꯗ꯭ꯔꯗꯤ ꯉꯥꯎꯖꯕ ꯄꯨꯟꯁꯤ ꯃꯥꯒꯤ ꯋꯥꯍꯩꯁꯦ ꯎꯗ꯭ꯔꯒꯗꯤ ꯑꯩ ꯂꯩꯕ ꯉꯝꯗꯕ ꯄꯨꯟꯁꯤ ꯏꯁꯣꯔ ꯈꯨꯔꯨꯝꯕꯁꯦ ꯑꯩ ꯌꯥꯎꯖꯍꯧꯗ꯭ꯔꯒꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯐꯥꯎꯕ ꯉꯝꯕ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏ ꯉꯁꯤ ꯑꯣꯏꯃꯤꯟꯅꯁꯦ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯕ ꯃꯇꯝꯗ ꯀꯩꯗꯧꯏ ꯉꯁꯥꯏ ꯕꯦꯟꯖꯥꯃꯤꯟꯅ ꯐꯪꯈꯤꯕ ꯁꯔꯨꯛ ꯀꯌꯥꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯄꯥꯊꯣꯛꯅ ꯅꯪ ꯑꯩꯁꯨ ꯐꯪꯕ ꯌꯥꯔꯕ ꯃꯤꯁꯛꯁꯤꯡꯗꯣ ꯑꯣꯏꯔꯝꯃꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯏꯁꯩꯗ ꯁꯛꯄꯗ ꯌꯥꯎꯏ ꯍꯧꯈꯤꯕ ꯃꯤꯔꯣꯜ ꯀꯌꯥꯅ ꯎꯖꯅꯤꯡꯕ ꯅꯨꯃꯤꯠ ꯀꯌꯥꯁꯤꯡꯗ ꯎꯕ ꯐꯪꯗꯕ ꯄꯨꯟꯁꯤ ꯂꯣꯏꯈꯤ ꯑꯗꯨꯕꯨ ꯅꯪ ꯑꯩꯗꯤ ꯃꯗꯨꯒꯤ ꯌꯥꯏꯐꯕ ꯊꯧꯖꯥꯜ ꯊꯠꯂꯒ ꯕꯣꯔ ꯈꯨꯗꯤꯡꯃꯛ ꯐꯪꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯑꯩꯈꯣꯏ ꯃꯤꯔꯣꯜꯗꯣ ꯅꯪ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨ ꯈꯪꯉꯒ ꯍꯤꯡꯖꯕ ꯃꯇꯝꯗ ꯍꯧꯖꯤꯛꯁꯦ ꯑꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯂꯥꯡꯇꯛꯅꯗꯅ ꯑꯋꯥꯕ ꯋꯥꯈꯜꯅ ꯇꯥꯏꯕꯪꯒꯤ ꯑꯣꯏꯕ ꯃꯤꯁꯤꯡꯒꯨꯝꯅ ꯑꯩꯈꯣꯏ ꯍꯤꯡꯕꯁꯦ ꯏꯁꯣꯔꯒꯤ ꯑꯄꯥꯝꯕ ꯅꯠꯇꯦ ꯃꯔꯝꯗꯤ ꯖꯥꯀꯣꯕꯀꯤ ꯃꯆꯥ ꯇꯔꯥꯗꯣ ꯖꯣꯁꯦꯐꯅ ꯄꯨꯛꯅꯤꯡ ꯍꯣꯡꯕꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯈꯣꯏꯗ ꯉꯥꯛꯄꯤꯕꯒꯤ ꯃꯇꯝ ꯂꯩꯈꯤꯗꯅ ꯃꯈꯣꯏꯅ ꯆꯪꯉꯛꯄꯒꯗꯤ ꯖꯣꯁꯦꯐꯅ ꯈꯪꯉꯕꯅꯤ ꯃꯣꯏꯁꯦ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯨꯅ ꯍꯥꯏꯅ ꯑꯗꯣ ꯈꯪꯉꯦ ꯍꯥꯏꯅ ꯃꯥ ꯐꯠ ꯂꯥꯎ ꯇꯥꯛꯊꯣꯛꯈꯤꯗꯦꯕ ꯑꯗꯨꯃꯥꯏꯅ ꯃꯈꯣꯏꯗꯣ ꯇꯟꯖꯥ ꯃꯌꯥꯝ ꯄꯤꯕꯤ ꯐꯖꯅ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯌꯥꯕꯒꯤ ꯑꯗꯣ ꯍꯣꯡꯁꯨ ꯍꯣꯡꯉꯤ ꯑꯗꯨꯃꯥꯏꯅ ꯉꯁꯤꯁꯨ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯏꯁꯣꯔꯅ ꯇꯧꯍꯟꯅꯤꯡꯕ ꯑꯐꯕ ꯊꯕꯛꯁꯤꯡ ꯃꯥꯒꯤ ꯊꯧꯒꯜ ꯃꯌꯥꯝ ꯂꯩꯔꯤ ꯃꯗꯨꯁꯤꯡꯗꯨꯗ ꯇꯧꯕ ꯌꯥꯔꯅꯕ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯅꯤꯡꯉꯥꯏꯒꯤ ꯊꯕꯛ ꯃꯌꯥꯝ ꯂꯩ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨ ꯍꯣꯡꯕ ꯌꯥꯔꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯉꯁꯤꯁꯨ ꯍꯧꯖꯤꯛꯁꯨ ꯏꯁꯣꯔꯅ ꯅꯪ ꯑꯩꯒꯤ ꯏꯐꯝꯗ ꯄꯤꯕꯤꯔꯤ ꯑꯗꯨꯒꯤ ꯇꯥꯟꯖꯥꯗꯣ ꯑꯩꯈꯣꯏꯅ ꯈꯪꯉꯒ ꯑꯩꯈꯣই ꯄꯨꯛꯅꯤꯡ ꯍꯣꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯃꯣꯏ ꯅꯧꯊꯣꯛꯑꯒ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯁꯦ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯄꯥꯝꯖꯕ ꯈꯧꯔꯥꯡꯖꯕ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯏꯗꯣꯛꯆꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕꯁꯦ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯀꯃꯥꯏ ꯍꯥꯏꯅꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯖꯥꯀꯣꯕꯀꯤ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯥꯗꯨꯅꯅꯦ ꯉꯁꯥꯏꯒꯤ ꯃꯉꯣꯟꯗ ꯂꯤꯈꯤꯕ ꯃꯪꯒꯗꯣ ꯃꯣꯏꯅ ꯍꯦꯛ ꯍꯥꯏꯕꯅꯦꯕ ꯑꯩꯒꯤ ꯐꯧꯕꯨꯟꯁꯨ ꯑꯗꯨꯒ ꯑꯩꯒꯤ ꯅꯈꯣꯏꯒꯤ ꯐꯧꯕꯨꯟ ꯃꯌꯥꯝꯁꯤꯡꯁꯨ ꯂꯩ ꯑꯗꯨꯒꯤ ꯃꯔꯛꯇꯨꯒ ꯐꯧꯕꯨꯟ ꯃꯌꯥꯝꯁꯤꯡꯗꯨꯅ ꯑꯩꯒꯤ ꯐꯧꯕꯨꯟꯗꯨ ꯈꯨꯔꯝꯃꯤ ꯀꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗ ꯆꯥꯛꯄꯤꯗꯨꯅꯦꯕ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏꯅ ꯈꯨꯔꯝꯒꯗ꯭ꯔꯅꯦ ꯑꯉꯥꯡ ꯅꯪꯉꯣꯟꯗ ꯑꯗꯩꯗꯤ ꯍꯟꯗꯣꯛꯇꯅ ꯑꯀꯨꯝ ꯃꯪ ꯑꯃ ꯃꯪꯉꯤ ꯅꯨꯃꯤꯠ ꯊꯥ ꯑꯃꯁꯨꯡ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡ ꯄꯨꯝꯅꯃꯛ ꯇꯔꯥꯗꯨꯅ ꯃꯣꯏꯗ ꯃꯉꯣꯟꯗ ꯀꯩ ꯍꯥꯏꯅꯤ ꯈꯨꯔꯝꯕꯒꯤ ꯃꯇꯥꯡꯗꯁꯨ ꯃꯄꯥꯗ ꯋꯥꯔꯤ ꯂꯤꯕꯅꯤ ꯑꯗꯨꯁꯨ ꯃꯄꯥꯅ ꯍꯥꯏ ꯅꯃꯥ ꯅꯄꯥ ꯅꯪꯒꯤ ꯅꯆꯤꯟ ꯅꯅꯥꯎ 11 ꯄꯨꯟꯅ ꯄꯨꯜꯂꯒ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏꯅ ꯈꯨꯔꯝꯒꯗ꯭ꯔꯅꯦ ꯍꯥꯏꯕ ꯊꯃꯣꯏꯗ ꯖꯥꯀꯣꯕꯅ ꯋꯥꯔꯒ ꯈꯟꯖꯕ ꯀꯩꯅꯣ ꯃꯥꯅ ꯃꯪꯉꯤꯕ ꯃꯪꯁꯦ ꯍꯥꯏꯅ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯪꯁꯤꯡꯗꯣ ꯑꯔꯦꯝꯕ ꯑꯣꯏꯈꯤꯗꯦꯕ ꯏꯁꯣꯔꯅ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯅ ꯉꯁꯤ ꯇꯧꯔꯤꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯣꯏꯔꯣꯏꯗꯕ ꯃꯥꯡꯕ ꯖꯥꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯦꯕ ꯃꯔꯝꯗꯤ ꯖꯣꯁꯦꯐꯀꯤ ꯃꯪꯗꯣ ꯌꯦꯡꯉꯨ ꯃꯥ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯁꯤꯡꯗꯣ ꯂꯣꯏꯅ ꯊꯨꯡꯍꯟꯒꯦꯕ ꯑꯗꯨꯃꯥꯏꯅ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯗꯁꯨ ꯉꯁꯤ ꯅꯪ ꯑꯩꯅ ꯍꯥꯏꯗꯣꯛꯏꯕ ꯇꯧꯊꯣꯛꯏꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯊꯨꯡꯉꯣꯏꯗꯕ ꯃꯍꯩ ꯆꯥꯔꯣꯏꯗꯕ ꯑꯃꯠꯇ ꯂꯩꯇꯦꯕ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯨꯅꯗꯤ ꯏꯁ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯤꯅ ꯅꯣꯡꯃ ꯃꯪꯈꯤꯕ ꯃꯪꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯥꯕꯨ ꯑꯣꯛꯅꯕ ꯂꯥꯛꯄ ꯃꯇꯝꯗ ꯈꯨꯔꯝꯃꯤꯁꯦ ꯀꯥꯏꯅ ꯅꯤꯡꯁꯤꯡꯕ ꯖꯥꯕꯅꯦꯕ ꯑꯗꯨ ꯃꯣꯏ ꯅꯤꯡꯁꯤꯡꯈꯤꯗꯦꯕ ꯑꯗꯨꯕꯨ ꯖꯣꯁꯦꯐꯅꯗꯤ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯃꯣꯏꯅ ꯂꯥꯛꯄꯒ ꯃꯣꯏꯒꯤ ꯄꯣꯠ ꯆꯩ ꯄꯤꯒꯗꯕ ꯑꯆꯧꯕ ꯅꯤꯡꯊꯧꯒꯤ ꯃꯈꯥ ꯂꯩꯕꯅꯤꯅ ꯃꯥꯒꯤ ꯑꯣꯔꯗꯔ ꯌꯥꯎꯗꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯂꯧꯕꯒ ꯐꯪꯄꯣꯠꯇꯦꯕ ꯑꯗꯨ ꯍꯦꯛ ꯆꯪꯉꯛꯄ ꯈꯨꯔꯝꯅ ꯈꯣꯠꯅ ꯇꯧꯕꯗꯣ ꯃꯣꯏ ꯅꯤꯡꯁꯤꯡꯒꯩꯗꯤ ꯖꯥꯏꯌꯦꯕ ꯑꯗꯨꯕꯨ ꯃꯣꯏ ꯃꯁꯛ ꯐꯥꯎꯕ ꯈꯪꯈꯤꯗꯦ ꯅꯤꯡꯁꯤꯡꯕꯗꯤ ꯂꯥꯏꯔ ꯑꯗꯨꯕꯨ ꯖꯣꯁꯦꯐꯅꯗꯤ
Josephna ꯃꯈꯣꯏꯕꯨ ꯍꯦꯛ ꯀꯥꯏꯅꯕ ꯃꯇꯝ ꯑꯗꯨ ꯃꯣꯏꯅ ꯂꯩꯍꯧꯕ ꯃꯇꯝꯗ ꯆꯞ ꯃꯥꯟꯅꯩꯌꯦꯕ Josephna ꯆꯍꯤ 10 ꯎꯅꯗ꯭ꯔ ꯇꯥꯔꯒꯗꯤ ꯃꯣꯏꯁꯨ ꯆꯍꯤ 10 ꯅꯦ ꯎꯅꯔꯣꯏꯗꯣꯏꯁꯦ ꯑꯗꯨ ꯆꯞ ꯃꯥꯟꯅꯕ ꯃꯇꯝꯗꯣ Josephna ꯅꯤꯡꯁꯤꯡꯕ ꯉꯝꯃꯒ ꯃꯣꯏꯁꯨ ꯅꯤꯡꯁꯤꯡꯕ ꯉꯝꯃꯣꯏꯗ꯭ꯔꯥ ꯑꯗꯨ ꯉꯝꯗꯦꯕ ꯉꯁꯥꯏꯒꯤ ꯅꯨꯡꯁꯤꯕꯗꯣ ꯂꯩꯇꯕꯒꯤ ꯃꯔꯝꯅ ngasi nang aigi punsida isorgi nungsiba magi ahingba waisingse marang kaina leba matamda nang aina ngaboidaba thabak amata leite haibasini aduduna aikoigi punsida aikoina Joseph na magi mapabu janingba aduga Jacob na magi machanba Joseph bu janingbagi khawrangboda ngaujabado adumaina ngasidi nang aigi mirol la ngaujadoise ibungo maki ahingba waise tadradi pahaudradi jenghaudradi ngauraga khangwa ngamdaba misaksingdo ngasigi sermon ngasi waisina aikoi kudibagi thamoida phawon mibada oisano haidok dura takra waising se isona aikoi gi thawai gi mit hena pangan mibo oisano amen